Khurai lamlong da miyam na khongzang sangsin bada security force na tear gas kap tuna tan khai khre nupi mari sokle Zerems hospital da pukhakhre satpa yadaba mata leite ai kangpokpi phawrga senapati chali kuki angang singna nusina khut haraga olakhi thingli haribodu mi khara khaknani siam yumnam khemsal Security force na tear gas kapada prina sari kari bapili bangang ama soan baga mari lena Manipur Commission for Protection of Sign right na legal action lakhona bakhangan khre Manipur ing tapa hanjilangna bakhona duna lakliba nakada onsilaklabanina tumina laidaroi UNC Aranba pau da yumpham oiraga petroleum products sing da miyamna panic buying tawbikanu Director CAFNPD Realization day gi thauram pangthoktuna warep kaya laukhre aikhoi mikap thoktuna karikumba khara tahoudrabadi awabagi mathakta awaba takani lukram malangba Assam da nahan barja tabadagi santara mathoi sire Muhammad Ayas hariba nupa asina nupi samaga marphu namthak tawraga mari thamnaramle amadi video so namlamle hairi patient Puraga Lakpa ambulance amabu Kamhallaga ambulance ki miyoi singbu security forces RAF singna Yam Thina Furakhre hairi Khurai lamlong da ngarang numidang thokibe irang da yumda khamduna thamba gari amaso security force na thugairamle hairi State Force masing yamna watpadagi singda marang kaina thamba ngamdabani yam thuna lising taret muk recruitment tawragani haina siam khyamsana ukhunda public ka unabada haikre Ukhungi sina kaithen tangkhunnaga singda kukina bom yauna tek tarokle hairi sarkar na huiloi bagi type ta tawiranu haijage makhoi Manipur gi masa natabra haina social activist hizam heramani maitaina phongdokhre